Hanggan handa chattuna leiriba misak asi icham chamba misak ama natte. Misak asi worldgi biggest amadi dangerous oiriba drug smuggler El Chapo hairiba misak aduni. Mahakna leiriba jail asida CCTV camera kaya ama install tawi. Masina mahakpu pung kungamari asi monitor tawduna leiribani. Mahakna leiriba jail asida thoknaw natragana ahorak amata leite. Jail asigi corner da tupnatagi toilet masa ama khak lei. Adubu masida ngaklibadi asuk security tight oina leiriba monitor tawriba asi fawba. El Chapo toilet area asida changkhibadagi sungthok thokla lamkhide. Masidagi security singna changlaga yengluba matamdadi worldgi biggest drug smuggler asi jail asidagi nanthok chenkiduna leirami. El Chapo asi kanano amadi mahakna matau karamna nanthok chatkribanu. 1957 gi matamda Mexico gi apikpa town Badiraguto da pokiba El Chapo hairiba misak asigi asengba maming asi Joaquin Guzman kawi kona thangda masana El Chapo haina onthokibani. Mahaki drug trading gi habit asi piklingai matamdagi hauna hainarakibani. Mahaki apokpa mapa asisu thainadagi hauna apikba drugs dealers oina haurakibani. El Chapo piklingai matamda mapana mahakpu mayumdagi tanthoraki. El Chapo hingnabagi upay amta leiramkhide. Maram asidagi mahaksu drug yonba drug puthok pusin tawba hauraklammi. Sei 15 surakpa matam swaidagi hauna masagi oiba drugs thaba marijuana thaba hauraklammi. Tamna mahaki drugs trading asi henkalakpadagi Mexico gi drugs dealer achaw singna mahakpu makhoigi gengda yahonba pamnaraklammi. 1970s ki matamda mahak El Goro Palma kauba drugs trading gang amada join torami. Gang asida mahakna tawriba asi drug asibu monitoring tawba asini. Masida mahakna sathibagi sang asi karigumba singnaba leiraba natragana delivery tawba khara thengkraba asoiba amakhak leibada dealer sing adubu nongmaina kaptuna hatoi. El Chapo 1980s ki matam adugi biggest amadi famous drug trading gang El Perdinor Ganador asida amuk join torami. Gang asi matam adugi Mexico gi khwaidagi chawba drug trading gang amani. Gang asida su El Chapo logistic amadi drug shipment gi responsibility lorami. Mahaki mathau asi Colombia dagi Mexico dagi lakpa drug sing asi senaba haiba sini. Adubu 1999 da gang asigi leader asi agency sing na fakibadagi gang asi chalaiba ngamdadana mutki. Khudong chaba si lauraga El Chapo na mahak masagi oiba gang ama linkhatlami. Gang asigi mamingna Sinaloa cartel haina kaurami. United States asida route anidagi haibadi lambi anidagi drug sing asi deliver tawi. Ayamba drug sing asi Caribbean romdagi lakpani. Atofa lambi amana Mexican border asini. American agency singna makogi focus asi Caribbean lomda oina torami. Route asidagi achaw drug dealer amadi gang kaya amasu fakhrabani. Adubu El Chapo di atopa route asi sijanaraga America da drug thajalami. El Chapo gi drug farm kaya ama leiri. Masida methamphetamine, heroin, ecstasy, cocaine amadi marijuana na chingba sing asi high profit oiba drug singni. USA yohanba haiba asi irai laiba thabak amadi nate. Ahanbada mahakna manam namdaba drug sing cocaines kumba asi fire extinguisher gumba chili pepper can natraga car gi tayar sing da hapsalaga smuggling torami. Masina manam namlaga thiba security gi hui fawbana faba ngamlamde. Adubu masida luriba asi atopa drug sing asidi cocaine dongna drug smuggling tawba yaroidaba asini. Masidagi mahakna anauba idea amaga loinana tunnel sutpa horami. Masida mahakna $1 million kaya thadaduna expert kaya hire tawraga lainungda electricity amadi ventilation system fajana leiba tunnel kaya hutpa horaklami. Aduga tunnel sing asigi matengdagi USA da drug smuggling tawba makha chatharami. 1990 gi matamda Federal Bureau of Investigation gi matung ina officer singna ihan hanbo oina El Chapo gi tunnel sing si ubada adugi matik ngakpa fawki 300 feet sangba electrical arrangement ningthina leiba tunnel asigi maikai amadi changfam machil amadi El Chapo gi safe house asigi manungda ama leiri. Emergency lakpa matamda El Chapo tunnel asigi matengdagi nanthoklaga cheli. Drug trading business sing asigi maramda ningthina khangba maram asina El Chapo faba sungam ngamkhide. November 2010 chahi asida Otemesa hairiba mafam asidagi atopa tunnel ama amuk thengnaki rail system sijanarami. Masina drug sing asi puthok pusin tawbada laihalli. 2012 ta Tujiwana da tunnel ama aduga 2013 da
ꯑꯣꯇꯦꯃꯦꯁꯥꯗ ꯑꯃꯨꯛ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯜ ꯆꯦꯄꯣ ꯃꯍꯥꯛꯀꯤ ꯒꯦꯡ ꯑꯁꯤꯕꯨ ꯀꯤꯡ ꯑꯣꯐ ꯇꯅꯦꯜ ꯍꯥꯏꯅ ꯈꯪꯅꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯇꯅꯦꯜ ꯑꯁꯤ ꯒ꯭ꯔꯥꯎꯟꯗ ꯄꯦꯅꯤꯇ꯭ꯔꯦꯇꯤꯡ ꯔꯦꯗꯥꯔ ꯃꯦꯆꯤꯟ ꯐꯥꯎꯕꯅ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯇꯅꯦꯜꯁꯤꯡ ꯑꯁꯤꯒꯤ ꯆꯪꯐꯝ ꯃꯆꯤꯟꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯕꯥꯊꯇꯕꯅ ꯁꯤꯡꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯏꯂꯦꯠꯀꯨꯝꯕ ꯖꯒꯥꯗ ꯊꯝꯒꯜꯂꯤ꯫ ꯇꯅꯦꯜ ꯍꯨꯠꯇ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯇꯅꯦꯜ ꯍꯨꯠꯀꯗꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯁ꯭ꯃꯒ꯭ꯂꯤꯡ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯦꯜ ꯆꯦꯄꯣꯅ ꯌꯨ.ꯑꯦꯁ. ꯑꯃꯗꯤ ꯃꯦꯛꯁꯤꯀꯣ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯁꯤꯇꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯣꯇꯦꯃꯦꯁꯥ ꯑꯁꯤ ꯁꯦꯂꯦꯛ ꯇꯧꯏ꯫ ꯃꯍꯥꯛꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯆꯨꯖ ꯇꯧꯕꯒꯤ ꯃꯔꯝ ꯑꯍꯨꯝ ꯂꯩꯔꯤ꯫ ꯑꯍꯥꯟꯕ ꯑꯁꯤꯅ ꯑꯣꯇꯦꯃꯦꯁꯥ ꯑꯁꯤ ꯃꯦꯖꯣꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯕ ꯑꯅꯤ ꯍꯥꯏꯕꯗꯤ ꯇꯤꯖꯨꯋꯥꯅꯥ ꯑꯃꯗꯤ ꯁꯦꯟꯗꯤꯌꯥꯒꯣꯒ ꯌꯥꯝꯅ ꯅꯛꯅꯅ ꯃꯔꯛꯇ ꯂꯩꯕ ꯑꯁꯤꯒꯤꯅꯤ꯫ ꯑꯅꯤꯁꯨꯕ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯐꯦꯛꯇꯔꯤꯁ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯐꯦꯛꯇꯔꯤꯁꯤꯡ ꯑꯁꯤꯒꯤ ꯍꯦꯚꯤ ꯃꯦꯆꯤꯜꯒꯤ ꯃꯈꯣꯜ, ꯇ꯭ꯔꯥꯐꯤꯛ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯑꯣꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯇꯅꯦꯜ ꯍꯨꯠꯂꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯇꯅꯦꯜ ꯍꯨꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯐꯦꯛꯇꯔꯤꯁꯤꯡꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯇꯥꯍꯟꯈꯤꯗꯕ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯁꯣꯏꯜ ꯑꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯁꯃꯨꯗ꯭ꯔ ꯂꯩꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯕ ꯁꯣꯐ ꯑꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯇꯅꯦꯜ ꯍꯨꯠꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯏ꯫ ꯑꯃꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯆꯤꯡꯖꯥꯎ ꯃꯥꯎꯟꯇꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯅꯅꯤ꯫ ꯁꯣꯐ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯇ꯭ꯔꯦꯡ ꯄꯤꯔꯤ꯫ ꯑꯁꯤꯅ ꯇꯅꯦꯜꯁꯤꯡ ꯑꯁꯤ ꯀꯣꯂꯥꯞꯁ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯁꯤꯇꯤꯁꯤꯡ ꯑꯁꯤ ꯑꯦꯜ ꯆꯦꯄꯣꯒꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕꯗ ꯆꯞ ꯆꯥꯔꯕ ꯃꯐꯝ ꯑꯃꯅꯤ꯫ 9 ꯖꯨꯟ 1993 ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯥꯏꯅꯦꯜꯂꯤ ꯃꯦꯛꯁꯤꯀꯟ ꯑꯣꯊꯣꯔꯤꯇꯤꯁꯅ ꯑꯦꯜ ꯆꯦꯄꯣꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯅꯕ ꯄꯅꯤꯁꯃꯦꯟꯠ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯑꯦꯜ ꯆꯦꯄꯣꯅ ꯖꯦꯜ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯖꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯀꯤ ꯃꯤꯇꯤꯡ ꯐꯥꯎꯕ ꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ.ꯅ ꯑꯦꯜ ꯆꯦꯄꯣꯕꯨ ꯁꯣꯏꯗꯅ ꯐꯥꯔꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯦꯛꯁꯤꯀꯣ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯦꯜꯒꯤ ꯒꯥꯔꯗ ꯑꯁꯤꯗ $2.5 ꯃꯤꯂꯤꯌꯟ ꯑꯁꯤ ꯄꯤꯔꯒ ꯂꯣꯟꯗꯔꯤ ꯕꯥꯁꯀꯦꯠ ꯑꯁꯤꯗ ꯍꯥꯞꯂꯒ ꯃꯍꯥꯛꯄꯨ ꯖꯦꯜ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯍꯟꯈꯤ꯫ ꯅꯦꯛꯁ 13 ꯌꯔꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯇꯅꯦꯜ ꯀꯌꯥ ꯍꯨꯠꯂꯒ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯂꯦꯞꯂꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯆꯍꯤ 18 ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯦꯛꯁꯤꯀꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯦꯜ ꯆꯦꯄꯣꯒꯤ ꯑꯦꯛꯖꯦꯛ ꯂꯣꯀꯦꯁꯟ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯑꯦꯔꯦꯁ ꯇꯧꯈꯤ꯫ ꯍꯟꯗꯛꯁꯨ ꯃꯍꯥꯛ ꯕꯥꯊꯇꯕꯅ ꯅꯟꯁꯜꯂꯒ ꯊꯝꯕ ꯇꯅꯦꯜ ꯑꯃꯗ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈꯤꯅꯕ ꯇꯧꯏ꯫ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯥꯕꯅ ꯍꯥꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯦꯛꯁꯤꯀꯣꯒꯤ ꯃꯣꯁꯠ ꯁꯦꯀ꯭ꯌꯣꯔ ꯄ꯭ꯔꯤꯖꯟ ꯑꯦꯜꯇꯤꯄ꯭ꯂꯦꯅꯣ ꯃꯦꯛꯁꯤꯃꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯦꯜ ꯑꯁꯤꯗ ꯊꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯨꯡ 14 ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ 11 ꯖꯨꯂꯥꯏ 2015 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯦꯜ ꯆꯦꯄꯣ ꯃꯍꯥꯛꯀꯤ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡ 9:50 ꯆꯠꯄ ꯃꯇꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯖꯦꯜ ꯑꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯇꯣꯏꯂꯦꯠ ꯑꯦꯔꯤꯌꯥ ꯑꯁꯤ ꯈꯛꯇꯅꯤ ꯀꯦꯃꯦꯔꯥꯗ ꯎꯗꯕ꯫ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯊꯣꯛꯂꯛꯇꯕꯗꯒꯤ ꯖꯦꯜ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯦꯜ ꯆꯦꯄꯣ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯤꯡꯅ ꯇꯣꯏꯂꯦꯠꯀꯤ ꯑꯍꯣꯕ ꯑꯦꯔꯤꯌꯥ ꯑꯁꯤꯕꯨ ꯀꯣꯠꯊꯣꯛꯂꯒ ꯂꯩꯅꯨꯡꯗ ꯂꯩꯕ ꯇꯅꯦꯜ ꯑꯃꯒ ꯀꯅꯦꯛ ꯇꯧꯔꯝꯃꯤ꯫ ꯇꯅꯦꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯂꯥꯞꯅ ꯂꯩꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯒ ꯁꯝꯅꯔꯤꯕꯅꯤ꯫ 33 ꯐꯤꯠ ꯂꯩꯅꯨꯡꯗ ꯂꯨꯕ 5 ꯐꯤꯠ 7 ꯏꯟꯆ ꯄꯥꯛꯄ ꯇꯅꯦꯜꯁ ꯑꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯃꯤ ꯑꯃꯍꯦꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛ ꯍꯟꯗꯛꯇꯤ ꯏꯀꯨꯏ ꯀꯨꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ 8 ꯖꯅꯋꯥꯔꯤ 2016 ꯃꯦꯛꯁꯤꯀꯟ ꯃꯦꯔꯤꯟꯁꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯈꯤ꯫ ꯑꯗꯨꯒ 2017 ꯆꯍꯤ ꯑꯁꯤꯗ ꯃꯦꯛꯁꯤꯀꯟ ꯒꯕꯔꯃꯦꯟꯠꯅ ꯑꯦꯜ ꯆꯦꯄꯣ ꯌꯨ.ꯑꯦꯁ.ꯑꯦ.ꯗ ꯁꯤꯟꯅꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯨꯄꯔꯃꯦꯛꯁ ꯄ꯭ꯔꯤꯖꯟ ꯀꯣꯂꯣꯔꯦꯗꯣꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯖꯦꯜꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ꯫